Chinaw mayam video holding mangda video masam tang hana thamjaram ge malem pumba yonaba PR haibase asmai to bra ching da PR lebra letra PR se tampak khakta gira president rule haibase kuki sing da chana bra chana dabra haibase akhoi huji huji leiba manipur gi governor amadi central government da si wangoi na hanjage PR manong da akampet nganga kuki sing na taury base chana ba yaba thabak ra haibase asi wangoi na hanjage opposite background mother chot background army ambulance Chite gar number si mother chot Chinaw ma'am ahama mokta da paw ma hana yeminar si ko ngarang thoki ba accident do kuki gi shutdown siga mari leina bra haibagi wahang amma lae haibidi ngarang accident thoki bada central force leikhi da ba amadi central force kaya ama swak pado adu duga haiba huji kuki illegal immigrants kuki narco terrorist na thami ba shutdown siga mari leina bra haibagi wahang kaya ama lae asi pause tamina rasi lore pade mapumoina hapchara ke pause headquarters tagi kilometer mari rom tama lapna riba sangobu manaki mafam amada thokibane highway paring asida keno na tha asigi nipan gi ahing nongyai dagi matam kaktaba shutdown gi khongjang changsilakpadagi lambi gi me amasung naget da uwa amadi nongna singba paisinduna achat awok tawhalakribane maramasina ngarang gi misimina nanghaliba accident ase keso na changsileba indefinite shutdown gi khongjang oigadra haiba wahang song thorakle khudong president rule se chingda leibra leiter boro Phagi manjale president rule hai base PR hai base yamna sathina phagi male PR hai base karino hojik lei be khoi manipur gi governor amadi central government asi wahang oina hangjage president rule hai base kari po no president rule gi manung de ekhoi na kari toba jai ekhoi na kari toba yade maramdi ekhoi khanga ga su hojik kuki singna tauningbata tori base PR manung da asi toba yabra central force ki ambulance lakpa da bhauna kuki illegal immigrants kuki narco terrorist singna akampet kaya manganga gari thugairaga ninghalala chatkibase ase PR manungda toba ba thabakla akhoi di PR haibase karino haibase asi se akhoi gi leiriba manipur gi governor amadi akhoi central government da asi wahangoina hangjage aduga karigumba PR manungda asi chatnaba yadragadi hairiba hujik saktam su loina ure hairiba mioi singsina numit kyani manungda phaduri bano president rule thugaibagi makhoi singse phagadra pharoidra natragana Asigumba PR manungda kuki singna tauningbata toba yabagi ayaba piba leibra tampakta oiragana meikhuna mi bawna masak uraroi asi wahangse leiba hujik manipur gi governor amadi ekhoi gi central government da wahang oina hangjage president rule haibase karino president rule gi manungda kari toba yai leiba central force ki ambulance lakpa dabawna akampet ngangba wahi wata taba yadaba kayama ngangaga central force ta dhamka tobase PR manungda yabrai base asi wahang oina hangjage प्रेसिडेंट रूल क्या होता है मैं हमारे सेंट्रल गवर्नमेंट और हमारे मणिपुर के ऑनरेबल गवर्नर जी से मैं ये सवाल करना चाहूंगी प्रेसिडेंट रूल के अंदर जो कुकी इलीगल इमिग्रेंट्स कुकी नार्को टेररिस्ट लोगों ने कल हमारे सेंट्रल फोर्स के एम्बुलेंस पर जिस तरह से गंदा गाली देकर जिस तरह से हमला किया है क्या ये प्रेसिडेंट के रूल के अंदर भी इस तरह की हरकत कर सकते हैं कुकी इलीगल इमिग्रेंट्स कुकी नार्को टेररिस्ट लोग हिल एरिया पर जहां पर कुकी लोग रहते हैं वहां पर अपने मनमर्जी कर रहे हैं क्या प्रेसिडेंट रूल कुकी जहां पर रहे हिल एरिया वहां पर प्रेसिडेंट रूल है या नहीं अगर प्रेसिडेंट रूल वहां पर भी है तो इस तरह की हरकत जो कर रहे हैं उन सबको पकड़ा जाएगा कि छोड़ दिया जाएगा और फिर क्या ये प्रेसिडेंट रूल ओनली वैली एरियाज पर है मैं ये सवाल हमारे सेंट्रल गवर्नमेंट और हमारे ऑनरेबल गवर्नर जी से मैं सवाल करना चाहूंगी अगर दोनों तरफ प्रेसिडेंट रूल है हिल एरिया और हमारे वैली एरियाज पर एक ही लॉ है एक ही रूल है तो प्रेसिडेंट रूल के खिलाफ जिस तरह से कुकी इलीगल इमिग्रेंट्स कुकी नार्को टेररिस्ट लोगों ने गंदा गाली देकर हमारे सेंट्रल फोर्स की एम्बुलेंस को भी तोड़फोड़ किया है इन सब के ऊपर कड़ी से कड़ी सजा होना चाहिए मैं हमारे सेंट्रल गवर्नमेंट और हमारे ऑनरेबल गवर्नर जी से मैं गुजारिश करूंगी कि इन सब पर कड़ी नजर रखिए opposite background mother chot background army ambulance Chite gar number si mother chot background oi chong so lo chu chong ki so lo chu ambulance army betao na ya then di chu army betao bol lu army bol lu amoi oi ema ka loi pa army apeta ai bol lu Isinaw ma'am yamna maruiba paw ma hana yengminarasi emergency meeting ngasi numidang kuki leader sing yauna emergency meeting ama taukhidory hairi
national highway da KUKI illegal immigrants KUKI narco terrorists singna aduki matik violence irang saugali aduga central force ki gari ambulance bhauna KUKI illegal immigrants singna akaya toy kayama thogali aduga ngasi numidang amukamu KUKI leaders sing yauna emergency meeting ama taukhidory hairi asina makha tabda kari chatharak pai meeting no abado di khangdre ado pause taminner siko emergency meeting ama hauji ngasi numidang KUKI leaders sing yauna kaukre amadi leaders sing na hayeng dagi gari chalanaba governor gi order adu karamna thingsige khanari hayeng leader amata wa haiba yaroi taugadaba thabak sing adu ngasi numidang loina tahugadabani araiba kuchu khulai puthoktu na KUKI taba area da lairiba thong bridge singasi thukai hogadabani march nipan da taukiba lambi thingbagi thabak adudagi hena sathiba maongda thinggadabani wafamasi KUKI praja singda khangnana ba pauseli haiba wafam text asina proof oiri ichinaw mem yamna angakpa paw ma hana taminarasi ko pause taraga mem so khangani adubu ai wafam amani khatang thamjage hojik aikhoina save indigenous people yelomi kansi haingai tanja asida central force kayama leina 2023 fawada mafam maduda KUKI sing khundaduna leiramde hairi ba mafam asida hojik KUKI sing ne yum sajalaga khundaduna leire hairi central force kaya lising changjala abaneba 50-60,000 above central force changjalaga leiri baneba hairiba mayam ase leina karamaina KUKI illegal immigrants KUKI narco terrorists singna 2023 fawbada mafam maduda KUKI singna khundaduna leiramde hairi ado hojik KUKI illegal immigrants KUKI narco terrorists singna yum sajallaga khundaduna leiri bano haba hojik irang thoiba se illegal immigrants KUKI narco terrorists singna foreign ga khusam naraga manipur sibu thugaina ba hotnari haina khangna karam haina KUKI illegal immigrants KUKI narco terrorists singna hojik mafam asida mukamuk khundaduna leirami banwa asigi pause taminasi ichinaw mayam Esigi makatana ibadau thangjing rails ka lona ba kochi jang beles ta KUKI jau singna nauna yum kaya sajindona leiramle hairi Churachandpur district amadi Bishnupur district anigi lona ba ibadau thangjing hill rails ka nakna ba Churachandpur district ki hinglep subdivision ki manung chanba kochi jang beles ta KUKI jau singna nauna yum kaya sajindona khunda sindona leiramle hairi wausi asida hai India 2023 fawbada hairi ba kochi jang khul asida mi amata takiba leite khul adudagi matai thangba sarukta leiba patliya Dialect khul aduda yum tara manga dagi na kunrom dauna sabaga loinana KUKI jau singna khundaduna leiramba thengnana kibani hairi pausi asina makhatari badi kumja 2023 da Google Map ta yengbadasu yum amata mafam aduda leiba ukide adubu hojik mafam adugi Google Map ta yengma matamda nauna yum sing sabagi aseng masaktam uba panglakibani Kochi jang hairi ba khul asi Bishnupur district ki Pagochau ikhai ga yamna nakna ba mafam be hairi makha satarak duga pawmana India ki Prime Minister na kari gumba Manipur da Shanti hanjanba pamlagadi kari tawgani haibase hojik Assam ki MP oiriba Gaurav Gogoi na Manipur da Shanti hanjanbagi matang na kari wafam thamgi leiriba ekoi gi India ki Prime Minister gi mathak taibado pause taminarsi ko ichinaw mem Prime Minister na Manipur da Shanti hanjil hanba pamlabadi state asigi miyam gi kholau tagadabani haina Gogoi na phongdokre sahi ani pharaglaba Manipur gi violence asigi matangda Prime Minister Narendra Modi na puksel sengna Manipur da mahoksa gi punsi da hanjil hanba pamlabadi state asigi miyam gi kholau tagadabani haina Congress ki deputy leader su oiriba Lok Sabha gi MP Gaurav Gogoi na phongdokre Budget session ki ngarang nini chanba numita Lok Sabha ki MP Gaurav Gogoi na Manipur ki issue da Prime Minister na pungning sang dehay na huladuna atuba matam da central government na Manipur ki issue asida khudakta kanamiyeng sang da bani na Prime Minister ki pungning sing sinke supplementary demand for grant amadi Manipur budget ki matang da khanarapada MP Gaurav Gogoi na mathaki wafam asi phongdokladuna mahak na hai Manipur ki crisis ase military force khaktana lotion bangamloi Manipur ki issue pukpuksel seng na lotion gi harabadi Prime Minister na Manipur miyam ki kholau pungning sang na tapam thoi Manipur miyam ki political aspiration karino amadi makhoina singnariba amadi ki riba se karino haiba mamutta na khangnaba state asigi miyam ki kholau nang na taba ngamgadabane Congress lusing basina makha taraduna
Manipur की बजेट स्टेट असेंबली द खनाबगी महत्ता करिगिदमक पार्लियामेंट द खनारिबनो हाइना हांगबग लोइनाना मणिपुर द प्रेसिडेंट रूल थमजिनबगी नुंगी वाहन थोकरिनो मणिपुर की विधान सभा की फिबम करिदा लेरिबगे स्टेट असेंबली डिजॉल्व तौरबरा नत्रगा सस्पेंडेड एडमिशन द लेरिबरा हाइना सुहांके अमरोम द निसिकान दुबे यावना बीजेपी की मेंबर सिंगना मणिपुर की फाइनेंशियल मैटर द मराई तौनबा अमदि येनबा मियेंग संगदबा मणिपुर की फिबम की मतंगदा ओइना पुथोक्तुना वांगांगबबु कन्ना यानिंगदबा फोंदोके मणिपुर द कुकी सिंगना हौजिक हौजिक फावबदा सेपरेट एडमिनिस्ट्रेशन की डिमांड तक्सनबा लेप्ते होम मिनिस्टर अमित शाह ना थोकिबो वाफमदुगी एगेंस्ट दा चप्पा ngami मखोइदि होम मिनिस्टर की वारी भावना मखोइना उसित थवैदबा ngami अदु ओइरगदि इलीगल इमिग्रेट्स कुकी नार्को टेररिस्ट सिंगना लेइबा मैतै की मथक्ता अमदि मणिपुर की येलोमी खुदिंगमा की मथक्ता क्यामोग यामना मखोइना तौनिंगबा तौबो ngamgani ओतनिंगबा ओटपा ngamgani शांति पामदबा अमदि लान पामबा अदुगुम्बा फुरुप कुकी इलीगल इमिग्रेट्स कुकी नार्को टेररिस्ट सिंगना पुलिस की गाड़ी थुगाइबा अचत अवोंग की गाड़ी थुगाइबा नतना एम्बुलेंस भावना थुगाइ असिगुम्बा पाउसे तामिनसि कोइ चिनाव मयाम नत्रगदि कुकी इलीगल इमिग्रेट्स कुकी नार्को टेररिस्ट से अदुकी मतिक मचिन थीबनिना कोना मोवा ओंधोरकनियाबा अदुना प्रूफ को लोइनना पाउसे तामिनरसि पुलिस की गाड़ी थुकाइबत नतना एम्बुलेंस फावबा मनिंग हलनख्रे सेपरेट एडमिनिस्ट्रेशन फंगद्रब फावबा खोंजंग हनखिरो हाइदुना लमहेनबा कुकी जोगी वॉलंटियर सिंगना नेशनल हाईवे ओइरबा कांगपोपी बाजार दा मथौ सचब पुलिस की गाड़ी थुगाइबत नतना आर्मी की असोप थिल्लबा एम्बुलेंस फावबा मनिंग हलनबगी थवों ngarang sathakre कुकीजो सिंगना सेपरेट एडमिनिस्ट्रेशन डिमांड तालदुना नेशनल हाईवे दा इंडिफिनिट शटडाउन की खोंजंग संगसिलकपगी सरोक अमा ओइना ngarang नुमिदांग पुंग 8 रोम ताबा द्वाइदा कांगपोपी बाजार दा लमहेन तुहेनबा कुकीजो की वॉलंटियर सिंगना लंबी दा लाकपा पुलिस की डीआई गाड़ी अमा थुगाइदुना चरनखिद्रे हाइरिबा डीआई अदुबु थौरिबा ड्राइवर अमदी ममांग दा पर्सन अमा यावना लमहेन तुहेनबा कुकी वॉलंटियर सिंग अदुना गाड़ी अदुबु मफम अदुदगी चटपा यारोय मनिंग हल्लो हाइदुना मकोय 13 रोम चंगदुना गाड़ी की मिक्सेल फावबा थुगाइखि हाइरिबा गाड़ी थुगाइबगी वीडियो फुटेज अदो सोशल मीडिया दा अपलोड तौदुना नेशनल हाईवे नंबर 2 असिदा हकन मोंग दा लंबी थिंगबगी खोंजंग संगसिली हाइना उथोरखिबने पुलिस पर्सन सिंगसु चटकदब लंबी चटना थवाई हिंगनबा हाइदुना हाना लाको लंबी दा अमुक ममाई लेदुना हनखिबने कांगपोकपीगी चंगौ बुंग मनाक पारी मोम चैनल सिबु येंगबिरिबा मयाम पुना पुई काय खुमनजरी इचिनाव मयाम ngarang ithokhiba accident misi mina thokpaduga kuki gi shutdown siga mari leinabra haibagi wahang lakhibado adugi pawda mapum phana taminasi ko chinaw mayam कांगपोकपीगी चंगौ बुंग मनाक थोप एक्सीडेंट द बीएसएफ की पर्सन अहम सीरे तरामरी सोकले ngarang नुंथिल पुंग मरी रोम तारकपदा NH2 इम्फाल दिमापुर लंबी परिंग द कांगपोकपी द रोड ओपनिंग पेट्रोल ROP ड्यूटी पांगथोक लुरगा डिस्ट्रिक्ट से की IIT कैंपस द लेबा पोस्ट तमना लाखिबा BSF की पर्सन सिंह पुरकपा टाटा योदा WB61B 7147 लंबी की नकल द लेबा लोक द ओनथाबदा गाड़ी असिद तोंगलखिबा पर्सन सिंह की मनुंगदगे अहम लेकिद्रे तरामरी न सोकतुना लाइकनबगी मनुंगदा तरुक की फिबम लूरी थौदो असि कांगपोकपी डिस्ट्रिक्ट हेडक्वार्टर्स तगी किलोमीटर मरी रोम तम लापनारिबा चंगौबु मनाक की मफम अमद थोकिबने हाईवे परिंग असिदा केनो न था असि निपान की अहिंग नोंयाइदगे मतम कक्तब सद्दाव की खोंजंग संगसिलकपदगे लंबी की मय अमसुंग नागेत द उवा अमदि नोंग सिंगब पैसिंदुना अचत अवक तहलक्त्रिबने मरम असिना ngarang की मिसिमिना नंगहलिबा एक्सीडेंट असे केसोना संगसिलबा इंडिपेंडेंट शटडाउन की खोंजंग ओइगद्रा हाइबा वहांग सोंग थोरकले खुदोंथिबा थौदोक मायोक नरबा टाटा योदा लनाई मियोय अमगिनी कांगपोकपी डिस्ट्रिक्ट मथौ पांगतोकलिबा BSF के पर्सन सिंग द इशू तौदुना सिजिनहलकपने हाइरि गाड़ी असि MD अपिकपा कौबा ड्राइवर अमना थौबने अदुमोइनमक पर्सन सिंग असिना कांगपोकपी द ROP ड्यूटी तौरुरगा मखोगी केम तमना हलकपदा खंगहौदना लंबी की नाकल द लेबा लोक त फुट निफुरोम लुना ओनथरगा तासिनबने हाइरि थौदो असिदा असियाना नंगलबा पर्सन सिंग अदु 37 BSF की G कंपनी की पर्सन सिंग ने लाइखिद्रबा सिंगना हेड कांस्टेबल सुरेंद्र कुमार अमसों कांस्टेबल दा बच्चू मंडल अमसों अनुकूल सिंह ने थौदो असिगी पाव ताबगा BSF के IG मणिपुर सेक्टर की DIG कमांडेंट ND माउ यावना 29 BSF की डॉक्टर मंगिलाल एक्सीडेंट कमांडेंट चिंगबा संगसिंदुना येंगसिनखिबगा लोइनाना सेनापति डिस्ट्रिक्ट हॉस्पिटल लाइकटनारिबा सिंगी फिबमसु येंगसिनख्रे हाइदे मणिपुर द प्रेसिडेंट रोल थमखिबा दु फिबम ने यादबदगी थमखिबने हाइना अदुगा पाव मगमु कांगपोकपी द लेरिबा विलेज कुकी विलेज वॉलंटियर सिंगना कोतु मवा लोबिदरे हाइरि कुकी सिंगना थक्सी खासी नाइदबा अमदी कुकी सिंगना सारम चचतपनिना कोतु हाइरिबा कुकी गी लीडर सिंगी मवासो कुकी विलेज वॉलंटियर सिंगना लोबिदरे हाइरि कोतु मवा लौदे हाइबिबगी खुदम चांगदम से
asigi pause taraga yengminarasi ko nakhoi sajat lichat to nakhoina asum phangakadori bani aduna kotu kanano kuki village volunteer singna mawa lobidre namana pa masak khangdaba horok phang khamdaba nakhoi di asumaina torki gani pause tarasi ko kangpopi village volunteer singna kuki village volunteer singna kotu mawa lobidre Nabutjari Kangpokpi Kuki Village Volunteer out of control oire Kotuna Haiba Wasuta Kidre reason kaya pidona sokpa Central Force Puriba ambulance ase chananaba haiba ya kidre video asida Village Volunteers amana hairiba ase mahakna ambulance thauduna chatlingaida army na makokta nomaina nami senior officer da permission piro kapthoklage hai senior officer aduna permission piramba taragadi mahak siram lagani aikhoina security force ki ambulance chalan gadabagi maram karigino makhoina aikhoida tawkriba adugumna aikhoina su makhoida tawgadabani haiba kuki gi video asida phongdokli ngasi sakaram ichinaw mem kuki singna hojik phawboda tauningbba taury ekhoi gi leiba manipur gi governor amadi central government na PR manungda kuki sigi mathakta lokhat kadaba action karma matamda lokhat pidoino aikhoi hojik phawboda tampakta asigumba ain kaiba law kaiba amadi usit thawoidaba asuma thabak thawong amata ekhoi tampakta chathagiba leite adubu kuki illegal immigrants kuki narco terrorist singna hojik phawboda president rule leina law kaiba thabak amadi leiriba kuki illegal immigrants kuki narco terrorist singna hojik kuki singna taba chingi mafam singda tauningba taury base hairiba kuki illegal immigrants kuki narco terrorist singse India citizen oidabanina India gi rule law masak khangdabagi taurira natragana hairiba kuki illegal immigrants kuki narco terrorist singse hojik leiriba akhoi gi central government amadi manipur gi governor na makhoi singsigi mathakta tauningba tauro ayaba layana pithokibaga leibagi tauriba zatla asi ekoi khangjadabanina wahang oina hangjabani karigino aibada ekoi yamna ware obada mitse yamna nare president rule ni haina tampakta di hojik phawboda asigumba kuki illegal immigrants kuki narco terrorist singna tauriba matomo amata ekoi tampakta chathagi basu leite adubo president rule sigi manungda kuki singna asugumba ain kaiba thabak kya ama chathabada leiriba Central Force mayam ama leiriba repeat action dagi khangde leiriba CRP dagi khangde army leiriba mayam se Assam Rifle dagi leiriba mayam se na president rule manungda karigi kuki illegal immigrants kuki narco terrorist singna tauningma tawba matangda tumin leiriba na base asi wahang oina hangjagi ekoi misam parja ama oina as a India gi citizen ama oina asugumba president rule kai thabak tawba singse ubada yamna nungaite karigumba kuki singna president rule gi manungda chanabi gi manungda leitragadi kuki singna tauningba tawragadi mayam sisu thamoida pendaba kayama mayam sigi thamoida su president rule gi manungda kuki singna tauningba tawba yaraga tampakta di president rule jita chathana lei haibase asugumba wahang kayama laani aba aduga ekhoi gi ikai humnada matik charaba home minister Amit Shah amadi manipur gi governor ekhoi gi honorable governor na su hoji irang se ingdhana bagi tamakta irang se karmaina taptha doino haibagi aduki matik ing tapa prokna bagi tamakta khongthang lokhatli basida hauji kuki illegal immigrants kuki narco terrorist singna santi pamde haina irang saugatliba asugumba irang saugatpa phurup kuki illegal immigrants kuki narco terrorist singse kari serak pibi dori bano manipur thugaige India thugaige na khalaga India gi hoji leiba khoi central government gi akhoi hoji leiba manipur gi governor gi respect tawdaba adugumba phurup se ekhoi India citizen ama oina yelhomi ama oina ain kaiba thabak chathaba kuki phurup sibu chaba chairak pihanjaningi amadi rule kaiba thabak tawba asigumba phurup se ekhoi India da rule kaiba thabak tawba yadi haibagi khanghanjaningi ama phapse si haijage aduga ichinaw mayam hoji kuki singna su ngasi numidang amukamuk kuki singi leader sing yauna kairoi emergency meeting ama tawdore kuki singna tawba meeting na ing tapa santi purapaki meeting tawgani haibase ekhoi di thajaba ngamde maramdi kuki singna ngasi jawhauda santi gi ing tapagi wakhal ama takhangi basu leite usu ude khudam changnang ama tasu phangde adubu kuki singna di hingsa gi thabak chathaba hojik su akampet kaya ama nga social media da thoga open challenge kaya ama tawba NIA da open challenge tawba central force da akampet ngangba akhoi gi leiriba SP da khut thaba SP makok thugaiba asugumba
सेंट्रल गवर्नमेंट की गाड़ी थुगाइबा सेंट्रल फोर्स की गाड़ी थुगाइबा अमदी गवर्नमेंट की प्रॉपर्टी ओइरिबा अखोई थाउ लाकपा गाड़ी थुगाइबगुंबा असिगुंबा अमांगता थोकनबंगता कुकी सिंगना तौरियाबा अदुना हाइबा कुकी फुरुप असे लेरिबा सेंट्रल गवर्नमेंट अमदी हुजी हुजी लेरिबा मणिपुर की गवर्नर ना असिम कया से यंजनबीरगा कुकी सिंगी मथक्ता करी तौबम थोई हैबदो सब चाबा लोभम थोपो फिरेप लौरकने हैबगी थाजबसे थमजरी अदो इचिनाव मयाम ngasi gidi ai video se matang se ga loisen jarage video se ga soiran yaw kiba kya lerega songak pi waina pari mom channel na yengbi ni ba myam puno ke pham dei kok non jari aduga kharani se ai video hapkat pa ngam gani ai thaja ba wachai adubo ai video hapkat pa ngam na ba hona jage maram di hayeng dagi ekoi da manipur dagi oja sing lakna thungadori manipur government gi mage dagi thabi ra pa sport association gi oja hojik hojik hojai da अखोगी यावसंग कुमैगी ओइबा हाइबदी स्पोर्ट ओइना नमित हुमनिगी सही खुदिंगी पांगथोई हाइरिबा प्रोग्राम असिगी ओइना अखोई मणिपुर गवर्नमेंट की मणिपुर सरकार की माइगेदगी ओजा थाबिरई चखिबा सहीसु अखोइदा ओजा मंगा तरुक लेकी दो ngasi से फोन तौरे ओजा सिंगदो लानी आइना अदो नोंनिनी से वीडियो हाकटपा ngamgadra ngamoidra ai khangde adubu हाकटपा ngamnaba honajage अदो अमुका इन हाइजगदबदी इमा लेबाक इरमदम कनबगी तमक्ता अखोई अपुनबोइदा लेमिनरगा अंगम थौदांग लोमिनसी अदुगा हुजी हुजी अखोइगी लेरिबा माइते अथौबा मयामगी तमक्ता मयामना याइफा थौजाल निमिनसी अखोइ हुजिक लान लोइद्री हैबसे मयामनासु लोइना खंगी अदो काउमिनरोइसी मयामना योमथोंग खुदिंगी हुजी हुजी लेरिबा इचनाव इबुंग युपा मयामगी सोइदना मैरा थांमै कलमगने हैबगी थाजबसे थमजरी ngasi gidi loisan jarage kanglai pakna yai phare ibdo pakhang mana yai phare aduga video sida asoiran yaw kiba kya lerega songakpi waina pari mom channel na yengbi riba mayam puno ke famda ikok non jari kanglai pakna yai phare ibdo pakhang mana yai phare